ꯅꯤꯄꯥꯜ ꯁꯨꯕ ꯃꯇꯥꯡ ꯃꯤꯠꯅ ꯎꯕ ꯅꯥꯀꯣꯡꯅ ꯇꯥꯕ ꯑꯗꯨꯇꯕꯨ ꯄꯨꯛꯅꯤꯡꯅ ꯅꯤꯡꯕ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯅꯤ ꯃꯤꯗꯒꯤ ꯂꯥꯏ ꯐꯥꯎꯕꯅꯤ꯫ ꯀꯕꯤꯕꯨ ꯈ꯭ꯋꯥꯏꯅ ꯀꯜꯄꯅꯥꯒꯤ ꯎꯆꯩꯁ꯭ꯔꯥꯕ ꯇꯣꯡꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯄꯥꯏꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯎꯆꯩꯁ꯭ꯔꯥꯕ ꯑꯇꯩꯗꯤ ꯉꯝꯃꯤꯒꯗ꯭ꯔꯥ? ꯀꯕꯤꯒꯤ ꯎꯆꯩꯁ꯭ꯔꯥꯕꯗꯤ ꯇꯥꯗꯕ ꯎꯗꯕ ꯂꯝꯗꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯌꯧꯅ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯖꯍꯦꯔꯥꯁꯨ ꯀꯨꯟꯖꯣꯕꯨ ꯎꯗ꯭ꯔꯤꯉꯩꯗꯗꯤ ꯍꯥꯟꯅꯒꯤ ꯑꯎꯕ ꯑꯇꯥꯕ ꯑꯗꯨꯗꯒꯤ ꯄꯨꯛꯀꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯍꯦꯔꯥꯅ ꯀꯨꯟꯖꯣꯕꯨ ꯃꯔꯟ ꯑꯣꯏꯖꯕ ꯄꯨꯛꯀꯩ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯍꯥꯟꯅꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯐꯇꯤꯃꯥꯟ ꯈꯣꯏꯒ ꯇꯤꯟꯅ ꯈꯣꯠꯅꯔꯝꯃꯤ, ꯍꯟꯗꯛ ꯈꯔ ꯇꯥꯝꯅꯔꯦ꯫ ꯐꯇꯤꯃꯥꯟ ꯖꯍꯦꯔꯥꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯖꯍꯦꯔꯥꯒꯤ ꯈꯤꯠ ꯅꯨꯡꯉꯥꯏꯒꯗꯕ ꯀꯅꯥꯗ ꯊꯥꯖꯁꯤꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯀꯨꯏꯅ ꯈꯟꯗꯨꯅ ꯂꯩꯔꯛꯏꯕꯅꯤ꯫ ꯖꯍꯦꯔꯥꯕꯨ ꯃꯅꯝꯗ ꯏꯟꯅꯕ ꯐꯤ, ꯃꯈ꯭ꯋꯥꯡꯗ ꯁꯦꯠꯅꯕ ꯐꯅꯦꯛ ꯄꯤ꯫ ꯀꯨꯝꯃꯩ ꯆꯠꯃꯤꯟꯅꯩ, ꯃꯄꯥꯝ ꯆꯠꯄꯗ ꯐꯥꯎꯕ ꯂꯣꯏꯅꯔꯛꯄꯤ ꯐꯇꯤꯃꯥꯟꯒꯤ ꯖꯍꯦꯔꯥꯅꯤ꯫ ꯁꯦꯠꯅꯔꯨꯔꯒ ꯊꯤꯜꯂꯛꯄꯗ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯥꯡꯂꯨꯕꯗ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯍꯜꯂꯤ꯫ ꯂꯥꯏꯔꯕꯤ ꯃꯆꯥ ꯁꯦꯠꯇ ꯆꯥꯗꯕꯤ ꯖꯍꯦꯔꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯑꯁꯤꯅ ꯖꯍꯦꯔꯥꯁꯨ ꯐꯇꯤꯃꯥꯟꯕꯨ ꯀꯤꯅ ꯂꯨꯅ ꯇꯧꯏ꯫ ꯍꯧꯖꯤꯛ ꯊꯥ 5-10 ꯑꯁꯤ ꯐꯇꯤꯃꯥꯟꯅ ꯀꯧꯗ꯭ꯔꯤꯕ ꯊꯤꯗ꯭ꯔꯤꯕ ꯃꯈꯩ ꯖꯍꯦꯔꯥ ꯑꯁꯤ ꯀꯌꯥ ꯇꯣꯏꯈꯤꯗꯔꯤ꯫ ꯐꯇꯤꯃꯥꯟꯅ ꯅꯤꯡꯕꯗꯤ ꯇꯣꯝꯕ ꯃꯤꯌꯥ ꯍꯥꯏꯕ ꯑꯁꯤꯗ ꯄꯤꯒꯦ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯛꯏ꯫ ꯃꯆꯥ ꯃꯌꯥ ꯊꯤꯕ, ꯃꯧ ꯊꯤꯕ ꯍꯥꯏꯕ ꯑꯁꯤ ꯑꯊꯤꯕ ꯅꯨꯄꯤ ꯅꯤꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯗꯨꯅ ꯊꯤꯕ ꯍꯥꯏꯕ ꯑꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯀꯩꯊꯦꯜ ꯀꯥꯕ ꯃꯤ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯍꯥꯎꯏꯅ ꯍꯥꯏꯅ ꯈꯪꯕ ꯄꯣꯠ ꯑꯗꯨꯇꯕꯨ ꯂꯩ꯫ ꯃꯥꯅ ꯃꯁꯤ ꯄꯥꯝꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯑꯇꯝꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯒꯤꯗ ꯌꯦꯡꯅꯩ ꯍꯥꯏꯕ ꯑꯁꯤ ꯇꯥꯛꯏ꯫ ꯐꯇꯤꯃꯥꯟ ꯕꯤꯕꯤꯅ ꯇꯣꯝꯕ ꯃꯤꯌꯥꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯆꯥꯟꯖꯕ ꯅꯤꯄꯥ ꯑꯁꯤꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯖꯍꯦꯔꯥꯕꯨ ꯊꯥꯖꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯝꯕꯤ ꯕꯤꯕꯤꯁꯨ ꯌꯥꯔꯦ, ꯄꯨꯝꯅꯃꯛ ꯌꯥꯏ꯫ ꯃꯍꯧꯁꯥ ꯂꯨꯅ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯇꯤꯃꯥꯟꯅ ꯖꯍꯦꯔꯥꯒꯤ ꯐꯠꯇꯅꯕ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯁꯨ ꯊꯥꯖꯗꯦ꯫ ꯐꯇꯤꯃꯥꯟꯅ ꯖꯍꯦꯔꯥꯕꯨ ꯋꯥꯔꯧꯕ ꯍꯧꯔꯛꯂꯦ꯫ ꯏꯕꯦꯝꯆꯥ ꯀꯧꯕꯤ ꯑꯁꯤꯕꯨ ꯐꯇꯤꯃꯥꯟꯅ ꯌꯦꯡꯊꯤꯔꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯒ ꯐꯇꯤꯃꯥꯟꯒ ꯇꯥꯟꯅꯔꯦ꯫ ꯀꯦꯔꯥꯅꯤ ꯑꯗꯨꯗ ꯐꯇꯤꯃꯥꯟꯅ ꯖꯍꯦꯔꯥ ꯑꯁꯤ ꯏꯕꯦꯝꯆꯥꯒ ꯇꯤꯟꯅꯗꯨꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯊꯥꯒꯠꯄꯗ ꯍꯔꯥꯎꯔꯤꯕ, ꯆꯩꯕꯗ ꯁꯥꯎꯔꯤꯕ ꯃꯤꯅ ꯍꯥꯏꯖꯤꯟꯕꯗ ꯂꯧꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯀꯦꯔꯥꯅꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯃꯥꯕꯨ ꯍꯦꯟꯕ ꯀꯌꯥ ꯀꯌꯥ ꯈꯪꯅꯔꯕ ꯂꯥꯡ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯍꯥꯏꯖꯤꯟꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯂꯩꯕ ꯃꯤꯗꯤ ꯄꯥꯛ ꯂꯧꯅꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯈꯜ ꯂꯩꯒꯦ ꯂꯩꯌꯨ, ꯎꯈꯜ ꯂꯩꯒꯦ ꯂꯩꯌꯨ, ꯅꯨꯄꯤ ꯈꯣꯏꯅꯃꯛ ꯍꯥꯏꯖꯤꯜꯂꯛꯂꯕꯗ ꯂꯧꯔꯣꯏꯗꯕ ꯅꯤꯄꯥ ꯂꯩꯇꯦ꯫ ꯃꯈꯣꯏ ꯑꯁꯤꯅ ꯍꯥꯏꯖꯤꯟꯕꯗꯤ ꯆꯨꯝꯅꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯁꯧꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯦꯔꯥꯅꯤ ꯂꯣꯏꯅ ꯊꯥꯖꯔꯦ꯫ ꯃꯨꯁꯜꯃꯥꯟꯒꯤ ꯇꯣꯡꯖꯩ ꯀꯥꯕ꯭ꯔꯪ ꯌꯦꯠꯄ ꯒꯨꯔꯒꯨꯔꯤ ꯍꯤꯗꯥꯛꯐꯨ ꯇꯧꯔꯗꯨꯅ ꯑꯃꯤꯔ ꯑꯁꯤ ꯅꯨꯡꯗꯥꯡꯋꯥꯏ ꯃꯥꯒꯤ ꯕꯩꯊꯞꯇ ꯐꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯔꯥꯅꯤꯅ ꯃꯥꯡ ꯊꯥꯏ, ꯇꯣꯝꯕ ꯃꯤꯌꯥꯅ ꯇꯨꯡꯗ ꯑꯅꯤ ꯆꯪꯂꯛꯏ꯫ ꯁꯦꯂꯥꯝ ꯇꯧꯏ꯫ ꯑꯃꯤꯔ ꯑꯗꯨꯅ ꯀꯔꯤꯅꯣ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯌꯨ ꯍꯥꯏ꯫ ꯖꯍꯦꯔꯥꯒꯤ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯂꯦ꯫ ꯀꯦꯔꯥꯅꯤꯅ ꯖꯍꯦꯔꯥ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯄꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯁꯥꯍꯦꯕꯅ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯅꯤꯡꯕꯤꯗꯨꯅ ꯌꯣꯛꯂꯛꯏ꯫ ꯁꯥꯍꯦꯕꯅ ꯂꯨꯅ ꯇꯧꯕꯤꯕ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯁꯨ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯀꯌꯥ ꯂꯨꯅ ꯇꯧꯕ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕ ꯑꯗꯨꯒꯤ ꯃꯅꯥ ꯑꯣꯏꯅ ꯑꯩꯈꯣꯏꯇꯕꯨ ꯅꯠꯇꯅ
ꯃꯨꯁꯜꯃꯥꯟ ꯖꯥꯇꯤꯕꯨ ꯆꯣꯞꯍꯟꯒꯗꯧꯔꯦ ꯍꯥꯏꯔꯒ ꯂꯦꯞꯄꯤ꯫ ꯑꯃꯤꯔ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯥꯏꯔꯦ꯫ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯁꯥꯍꯦꯕꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯁꯤ ꯃꯆꯥ ꯈꯥꯏꯅ ꯃꯁꯤꯡ ꯁꯨꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯑꯁꯤꯅ ꯄꯟꯖꯕ ꯉꯝꯃꯔꯣꯏ꯫ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯗꯔꯌꯥꯐ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯀꯔꯝꯅ ꯈꯟꯒꯗꯒꯦ? ꯍꯥꯏꯔꯦ꯫ ꯑꯃꯤꯔ ꯑꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯀꯦꯔꯥꯅꯤ ꯑꯁꯤꯁꯨ ꯄꯥꯛ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯔꯥꯅꯤ ꯑꯁꯤꯅ ꯗꯔꯌꯥꯐ ꯇꯧꯕꯤꯌꯨ ꯍꯥꯏ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ, ꯃꯨꯟꯁꯤ ꯅꯪ ꯑꯗꯨꯝ ꯇꯧꯔꯣ꯫ ꯀꯔꯤꯅ ꯅꯪꯅ ꯍꯥꯏꯗꯕꯅꯤꯅ? ꯑꯩ ꯄꯟꯒꯗꯕ ꯀꯤꯔꯗꯨꯅ ꯇꯧꯔꯕꯅꯤ꯫ ꯍꯥꯏꯌꯨ ꯇꯥꯁꯤꯅꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯤꯟꯗꯨꯅ ꯇꯧꯒꯗꯕ ꯁꯤꯟ ꯉꯥꯛꯇ ꯇꯧꯔꯦ꯫ ꯅꯍꯥꯟ ꯆꯠꯈꯤꯕ ꯔꯣꯖꯀꯤ ꯏꯗꯀꯤꯗꯃꯛ ꯍꯥꯏꯗꯨꯅ ꯍꯥꯃꯦꯡ ꯑꯃ ꯊꯥ 5-10ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯗꯨꯅ ꯃꯃꯥꯅ ꯊꯝꯖ ꯃꯥꯜꯂꯤ꯫ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯌꯣꯛꯄ ꯃꯈꯩ ꯌꯣꯛꯂꯒ ꯃꯥꯅ ꯃꯃꯥ ꯇꯥꯗꯅ ꯍꯨꯔꯥꯟꯗꯨꯅ ꯃꯩꯇꯩ ꯑꯃꯗ ꯌꯣꯟꯊꯣꯛꯎꯔꯦ꯫ ꯑꯁꯤꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ? ꯁꯥꯍꯦꯕꯁꯨ ꯃꯎꯕꯤꯔꯤꯅꯤ꯫ ꯃꯃꯥꯟꯅꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯌꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯌꯦꯔꯨꯝ ꯐꯥꯎꯕ ꯆꯥꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯗ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯗꯦ꯫ ꯆꯥꯛ ꯆꯥꯕꯗ ꯁꯦꯠꯄ ꯐꯤꯒ ꯑꯇꯩꯒ ꯁꯝꯅꯗꯦ꯫ ꯃꯃꯥ ꯃꯆꯥ ꯏꯔꯨꯗꯦ ꯍꯥꯏꯗꯨꯅ ꯈꯠꯅꯕꯅ ꯇꯥꯕ ꯍꯩꯕ ꯉꯝꯗꯔꯦ꯫ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯒꯦ? ꯍꯥꯃꯦꯡ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯌꯣꯟꯊꯣꯛꯏ ꯍꯥꯏꯕꯒꯦ? ꯖꯤꯕ ꯍꯥꯠꯄ ꯍꯧꯅꯗꯦ ꯍꯥꯏꯌꯦ꯫ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ? ꯍꯣꯏ, ꯃꯤꯒꯤ ꯃꯤ ꯄꯨꯛꯆꯦꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯂꯩꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯏꯕꯦꯝꯆꯥ ꯍꯥꯏꯕꯤ ꯃꯩꯇꯩ ꯑꯁꯤꯗꯒ ꯇꯤꯟꯅꯩ꯫ ꯃꯗꯨꯗꯒꯤ ꯑꯣꯏꯔꯕꯗꯤ ꯇꯧꯖꯁꯅꯨ꯫ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯏꯃꯥꯟ ꯃꯥꯡꯕꯅꯤ꯫ ꯑꯩꯒꯤ ꯖꯥꯇꯤꯕꯨꯗꯤ ꯊꯧꯑꯣꯏꯗ꯭ꯔꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤꯗꯒ ꯇꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯁꯥꯍꯦꯕꯄꯨ ꯊꯧꯑꯣꯏꯗꯅ ꯍꯥꯏꯔꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯃꯩꯇꯩ ꯄꯥꯈꯪ ꯉꯥꯛꯇ ꯂꯥꯛꯄ ꯎꯏ꯫ ꯑꯁꯤꯕꯨ ꯁꯥꯍꯦꯕꯀꯤ ꯅꯆꯥꯅꯅꯥꯏ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯗꯔꯌꯥꯐ ꯇꯧꯕꯤꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯍꯥꯏ꯫ ꯑꯃꯤꯔ ꯑꯁꯤ ꯋꯥ ꯉꯥꯡꯗꯦ, ꯈꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯑꯃ ꯆꯦꯟꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯃꯥꯗ ꯍꯥꯏꯌꯨꯗꯅ ꯃꯃꯥꯅ ꯋꯥꯔꯛꯁꯅꯨ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯑꯃꯤꯔ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅ ꯅꯤꯄꯥ ꯑꯅꯤ ꯑꯁꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯉꯝꯗꯔꯦ꯫ ꯑꯃꯤꯔ ꯑꯗꯨ ꯏꯃꯨꯡ ꯆꯪꯈꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯦ꯫ ꯅꯤꯄꯥ ꯑꯅꯤꯗꯣ ꯃꯃꯤꯠ ꯃꯃꯤꯠ ꯌꯦꯡꯅꯩ꯫ ꯍꯤꯔꯝ ꯑꯃꯥꯡꯕꯗ ꯍꯤ ꯍꯣꯟꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯇꯔꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯃꯤꯔ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯅꯤ ꯑꯗꯨ ꯁꯦꯂꯥꯝ ꯇꯧꯔꯝꯂꯒ ꯂꯥꯛꯂꯦ꯫ ꯑꯃꯤꯔ ꯑꯁꯤꯅ ꯑꯅꯤ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯛꯏ꯫ ꯆꯨꯝꯃꯤ, ꯍꯤꯟꯗꯨ ꯃꯨꯁꯜꯃꯥꯟ ꯇꯤꯟꯅꯕ ꯌꯥꯗꯕꯒꯤ ꯃꯔꯨꯗꯤ ꯆꯤꯟꯖꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯗꯨꯅꯤꯌꯥ ꯁꯦꯝꯕ ꯃꯄꯨꯕꯨ ꯃꯨꯔꯇꯤ ꯂꯩ ꯍꯥꯏꯒꯦ ꯍꯥꯏꯌꯨ, ꯂꯩꯇꯦ ꯍꯥꯏꯒꯦ ꯍꯥꯏꯌꯨ, ꯍꯤꯟꯗꯨꯒꯤ ꯑꯃ ꯄꯥꯉꯟꯒꯤ ꯑꯃ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ? ꯍꯤꯟꯗꯨꯅ ꯃꯨꯔꯇꯤ ꯂꯥꯠꯄꯗꯤ ꯑꯎꯕ ꯅꯥ ꯑꯇꯥꯕꯗꯒꯤ ꯅꯤꯡꯕ ꯋꯥꯗꯦ꯫ ꯗꯨꯅꯤꯌꯥꯕꯨ ꯇꯔꯦꯠ ꯇꯔꯥ ꯆꯪꯗꯨꯅ ꯁꯦꯝꯕ ꯍꯧꯅꯕ꯭ꯔꯥ? ꯍꯤꯟꯗꯨ ꯃꯨꯁꯜꯃꯥꯟ ꯋꯥꯈꯜ ꯃꯥꯟꯅꯗꯦ꯫ ꯃꯥꯟꯅꯔꯕꯗꯤ ꯀꯔꯤꯒꯤ ꯈꯠꯅꯒꯗꯒꯦ? ꯃꯤꯒꯤ ꯂꯝꯆꯠ ꯍꯥꯏꯕꯕꯨ ꯃꯥꯅ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯑꯗꯨꯅꯤ꯫ ꯙꯔꯃꯅ ꯑꯃꯔꯥ, ꯃꯔꯝꯆꯠꯅ ꯑꯃꯔꯥ? ꯖꯤꯕꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯈꯩ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯌꯨ ꯊꯛꯇꯕꯅ, ꯁꯥ ꯆꯥꯗꯕꯅ ꯃꯤꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯅꯣꯡꯃꯇ ꯅꯨꯃꯤꯠ ꯃꯁꯛ ꯎꯕ ꯂꯦꯌꯥꯞꯂꯦꯟ ꯍꯥꯏꯕ ꯑꯗꯨꯗ ꯖꯍꯦꯔꯥꯅ ꯂꯩꯔꯨꯕꯔꯥ? ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯔꯨꯕꯗ, ꯁꯥ ꯆꯥꯗꯕꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯒꯦ? ꯉꯁꯤ ꯀꯛꯆꯦꯡ ꯍꯥꯠꯄ ꯉꯝꯃꯤ, ꯍꯌꯦꯡ ꯇꯤꯟꯈꯥꯛ ꯍꯥꯠꯄ ꯀꯔꯤ ꯀꯥꯟꯅꯕꯒꯦ? ꯖꯍꯦꯔꯥ ꯅꯣꯚꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫